Congress Party ki manifesto da separate administration ki wafam khanagani haina phongdokiba dugi matungina ITLF na thabak don thoknaba demand tawrakliba se Congress Party na Manipur thugai na ba khona de haigadawribra haina CAF NPD Minister L Susindro na hanglakle pungkharagi khongchata Manipur da laklamba opposition leader Rahul Gandhi da ITLF na pishin kiba memorandum maduga mari lainana ngasi khrai tensido ta leiba minister gi yumda pangthokpa pawgi mifam amada wafam asi phongdokladuna mahakna hai Manipur da thokliba irang asi loishinduna mahausagi punsida hanjunaba lengakna honaringai tanja sida opposition gi leader Rahul Gandhi heklakpaga irang asi makoktagi amu hawannaba honai mahakna lamdam asida laktuna maike animagda hainingdaba haiduna ngakpigani hainingbada haiduna Manipur si namduna thugaina ba honare Rahul Gandhi ki khongchara duda saru yakiba lamdam asigi parliament ki member ani yauna khongchara duda saugatkiba miyoi singso Manipur thugaina ba honariba kuki khulai paiba singa puna chatminna bani haibada haiman bathokloi Garang ITLF na Rahul Gandhi da pishin kiba memorandum aduda so Manipur thugaina ba wafam mayek sengna pale masisu akhang ahi singna yamna thuna sengdokpiu haina mahna phongdoki ITLF ki is the last pera si yaw se mayam pabiro si yaw se kari no ba si akha han ba hi ba oza Manipur yon thoke na khan ba oza adu ma mi sing do madu khana nai na biro Manipur gi lai hi ba myam khana nai na biro ga amu halak par ya brom ti yang bio mohoi manifesto se masi is high ba po se masi di English ki wording di makhal makha kaya ma akhoi akha han ba yai adumai to duna sigi akha jem to hallo ba khoi yam hai ba jing do Ada Manipur yon thoke na khan ba Manipur thugai yen khan ba Congress ne haibadana ai hairoi haimande na ai haininge maram di kai gino haima tamda kuki ga sumo ya nei maitei ga sumo ya nei kuki de sum Manipur thugai ni na hairiba adumba kangu duga pullaga chaminari ba dol Congress se deisa akhoi gi leijariba praja chamjarba praja jingje makhoina aranba propaganda mayam toro kanda na sidi praja jina moida vote pigi ba aduga nasina Manipur thugaina na bagi chap chaba du ba ngarang gi ITLF ki memorandum da yawre aduna masi kari dogdurige haibase masi miyam punomona khoi khanmina ba matam laab Nakalamaromda Congress ki matamdagi chathaba haukiba Suda Mapal Manipur gi lalholup sing yaholam liba karigino FMR chahi kaya chana handuna Manipur si Congress ki vote bank oina thamlambane madupumba BJP gi lengak asina lawthoklei masida sunatana Manipur gi yalhomi kandaba yade haiduna NRC mapung phana chanana ba akan mamongda honariba se Congress na ngamgadaba oirabade Manipur da NRC chana hangani haina amukta lawtho haina so challenge tawki paumi singna hangba wahang amagi paukum piraduna mahangna hai Manipur lengak ki oinadi kuki lalholup singa chathanariba suda Manipur gi mapan gi lalholup anidagi su withdraw tawkre makha tabadi center na tawrakadabani haina mahana makha taki Indigenous people sing kanabu hono matamda inner line permit akhoi sarkar sina mayam da piri chahi ke ano inner line permit mi sigri je chahi ke honare inner line permit phangna hono matamda ado na si akhoi inner line permit se akhoi sarkar no honor inner line permit se phangi jini sina maram or kanda indigenous people sing se protect owner gi tools amani khulai amani madu da natana kilometer tratuk Myanmar romda kilometer tratuk India romda kilometer tratuk use krai da no ba border du gi neba changai ka khangde kana lai khangde kana chaki khangde loina muna sibukta khoi gi kanam tan yengselam de ba adu ba Congress ne na si makho pon ngangi ba kangu sinsina madu gi FMR do ka amde ba akhoi Manipur se amasung India se Congress na dharma salaw ne uye ba mapalam dagi any person mi ma pusalaga mapalam dagi any mi ma sidi changhalaga moi gi vote bank oina na ba Congress na tawba thabak ne ba madu dagi Congress na dumba Sakayama mayam sing do akhoi gi haiba sarkar sina amusung BJP sarkar sina si losilana bo honara po matamda akhoi na si mayam punamuk to wamina bo wane aduna masigi postage da makhoina FMR akhoina tawjariba amasung ILP masigi poche akhoi indigenous people kannana honaba matamda akhoi honajabani aduna akhoi Manipur dharmasala ohen ba yaroi Myanmar nationalist sanghalaga deisa citizenship piba yaroi madugi damta khoi NRC tawni natik leragana Congress no khoi NRC tawni hayo challenge tawrisini khoina